resettlement ki thabak sing khanghalu haiba khoi manipur integrated kokomi convener khurai jama thobona phongdor ki banyo jabasi khoi lenga gi resettlement pa khali ba thabak se khoi gi miyam da mayek sing na khanganduna idp sing na mi pai ba po hali ba se ko han bi hai banyo ja soi ma matang se oja gi ba mot kamain tham mamang da so dum pangire resettlement ai ba se akoina haiba conflict May 3 2023 dagi thoning da ba thodo khara ko amang ato building na singba yum kai mai chak wa khotpa bogda madu kyam ne issue na teba how kare madu khara mang ta kare madu reparable senjun sajin ya ba po ne ba then loss nearly 260 lives ko mang re ko yam nungai ta ba thawrok ni adu hanjin badi ya roi ba adu na mu ko amana haidi man chak pot property mang ri mayam sidi amuk recoverable pot ngata ne ba yung kai sa mangi ba ta iba mayam sing asidi adu ga lai ki dra ba thawai sing aduna amuk su kano unrecoverable ko akoi hongdok pang hanjin ba ya roi do pot ne ba adu gi da ami ji thangra matung da hoji khwai gi aba issues di hinga leiri ba mi ba gi hakki phangam tok pa leira kan da leiri ba mi sing asina ma ki mayum makai leisida ba phima ma da yamna wana hingba gi ponsiro na ma da hingba sine ba this is the main point ne ba and sigi issues address tar kan da ma gi kana se aseng ba pisi laktoi ne ba aduna bu resettlement hai ba si demand tori ne ba like ko mina ga sangchela ga miyam ga ka sabar da IGP jinga pullaga tawtar ibase aduna masi December manung da supi ni ai bani adu ma la se so mayam una kona dana punna tawki bagi kanu sulai khre ko aduna men of action to men of words ai basi malengi na sana ba asana ba wahai paring jing wahai sing ni ngang thoki ba wa ngak pa ko aluga thabak ki mi ai base masi ni yam maru ori base aduna government of India gi kanu makhada hujika PR government lai base gi even the governor na karina ko mo in law thokra poni by December all IDPs will be resettled to their particular ko respective localities na villages ko adu khara haure hau ka ngarang hang kap thare yaroi haibagi kano ne mong du la ali bani ngam na ba tawgdaw ni haibani adu mayam do aduna resettlement of the IDPs ko kano hari sing asina wasai khwaidagi kano ni paiboten oiba maru oiba issues oirabani na should be addressed ko hana primarily tawra matung da atei mayam se loina khana bi aiba at any cost maramaduna with full security proofs akoigi adum kam lehna bu hona ga bani aduga hariba madugi mayokta leiba government gi pamba decision gi mayokta leiba sing atuti madu content to bani madu lakshin ga bani sini ekoi miyam na uba pami base maramaduna haujisu kano se miyam na IDP sing solidarity leiri sidi ani suba pandam natte pambai natte aduga niyang gi oiba apamani IDP katangi natte aduna government sina yamna thuna resettlement se 2-3 days bokta adu without delay ko in the earliest possible ga hire roi ko masi amtam laitra banina aduna hojik madu katana only solution wegani resettlement IDP je masi local aningi haiba miyam gi apamani IDP sing katangi wanate masi thamke ko